Apunbagi pangal shagatnaba pandam da Manipur Youth League Mayol na shinduna tha asigi kundagi khongshanba houkhiba Eikhoigi Anouba langungi Paojel Puba Lamsang Khongchat Ngasi Numidangwairam Nambol Khongchat loi sing oinam da leiba Manipur Youth Da Thungkhre Khongchat adu ngasi ayuk pung 8 rom taba adwaida Lamsang Praja Higher Secondary School dagi lamthakhe Mahairoi amade ima ibel kayana saruk yaduna jadkiba Khongchat adu Lamsangi Praja Higher Secondary School Dagi laklaga tauthong aphaiba tourism amade salam mamang laikai fauduna konthozam lairembi laikai yoraklaba majong konthozam lairembi gi masaigonda panthumfam oike Khongchat asina laikai sing asi fauduna lakpada laikai gi maira paibi amadi tongan ba lanai yumthong kayana thongal da lafu yumduna lai chaiduna Khongchat loi sing adubu taram oke loinena angam ba inkholda hoba mana masing amade cheng hawai na chingba sing mateng pangnakhe Punsilasi Eikhoi hayengi damak amadi Eikhoi amuk hana kuntak laroi haibai slogan kaya lautuna jadkiba Lamsang Khongchat aduna konthozam lairembi laikai yorakpada People's Protection Committee konthozam PPCK na band party yauna laikai adugi miyamna lambida pareng lengduna taramna okay loinena Khongchat adugi panthungfam oiriba konthozam lairembi gi masaigonda PPCK gi thaumi singna pusinduna konthozam lairembi gi khubamda thongnikhe Tungda laibung aduda miyam gi mifam amaso pangthukhe mifam aduda Mayol gi convener Asem Prince PPCK gi president Shagatnaba general secretary K Thoiba advisor K Ranabir UCM gi president K Joy Chandra amade Infal Times gi editor Khumukjam Rinkusna jingbana president member oina sarugakhe Lamsang Khongchat adugi matangda Mayol gi convener Asem Prince na hai chatliba Lamsang Khongchat asida laikai gi ima ibel singna Amadi mahairoi singna taramna oktuna Eikhoida thona hapiba asigidamak thagatle miyamna Khongchat asida saugatliba asina takpade ngasi su Eikhoigi nahasing amade miyamgi wakhalonda apunbagi saktamda singnarakpa singki mayokta lepli haiba ado mayek seng utle ngasi Eikhoigi kunai asida singnarakliba sing asigi mayokta Anouba langwan ama puraktaba taragadi singnarakpa sing asina lakshinkhiduna yellow furup sing mutkiba yana leide Singnarakba sing thengnabada Eikhoigi pangal thauna lingjal hanba leitin naha singda akiba faude singnarakba sing thengnagani haiba wasak amaga loinena jadba khongchani haina mangna makhatake Eikhoina satsariba Lamsang Khongchat asi kilometer satruk hena cross tawduna mitaigi tariba khun singsida koina satsagadabani satsajurbe Khongchat asina Eikhoigi pujariba Paojel Eikhoigi lengakna Eikhoigi lengak asi pharaba khaktada Eikhoigi khunai asi lingba ngamgani mating leina hingba ngamgani ngasi khunai sida sotharakliba Eikhoigi lamchat sajat punsanaba ngamdabagi social unity lerektabagi Eikhoigi marai chatharakpa khunai role loinana Eikhoigi semilo namadi kaitarakliba mausai khal hairiba sing ase Eikhoi punna thingnamina se abi Paojel pujara sachabani masida miyam khomna wakhal taminaba amadi tamin tarakani habigi Hazabado akoida laizai amadi masi akoi punna thengnamina madu mathau tai masi thengnamina bagi tanja ado ngasi Khongchat asina soidamaki purakani habase Mayol gi site thazaba thamjari Miyam gi mifam aduda UCM gi president Joy Chandra konthozamna hai Chin kuki narco terrorist singna rakliba asida miyamna kari karamba thodang laugani haibase ngasi di khanthaba matam oire Chin kuki narco terrorist singi agenda ase maithiba pinaba Eikhoigi lengak ase mapangal kanba ama ohenba changi Eikhoida miyamgi mihut khanbada leibak miyamgi khanba maraibang mafurupki khanba thauna leiba mihut khanba mathau tai Manipur thugaina ba MLA tarana separate administration gi demand talib ase yaba ngamloi MLA tara disqualified tawgadabani haina Manipur Legislative Assembly gi lemhoriba MLA yangkhaina waref amata hojik fawa lawba ngamdre Amaromda hojik chathariba parliament mifam asida Manipur gi MP ahumna Manipur gi hojik oriba fibam asigi matang wafam amata phongdoktana leiriba ase yamna laibak thibane asigumba fibam asida lakadoriba mikhal asida miyamgi khanba mute sing khanba yamna tangai fade haina mangna makata ke Lamsang Khongchat adu konthozamdagi amuk laktuna khavi thangtek amadi foijing chimangda laktuna Nambol da amuk thungrakhe Mafam aduda miyamgi mifam ama pangthoklaba matung ngasigi ahing yarek nabagi damak oinamda leiba Manipur College Da Thungkhre Myanmar da toina lam thoi khudingi Manipur da changele Manipur da hajalaga makhoina Eikhoigi indigenous people sina lawriba shedun traki khudong chaba se lawrgi enjoy tawraga leba aduna hairiba singa se enjoy tawnanabagi damakta adugulaba sin kuki sina labi pha leba sin kuki officers sing amadi ministers sina hairiba mi singdo la matamda makoigi Aadhaar card semigini makoigi adugulaba shedun traki adugulaba quota singdo fangaga makoi enjoy taweba masini Eikhoina tasina
ꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯦ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤ ꯉꯁꯤ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯇꯥꯝ ꯑꯦꯟꯗ ꯀꯟꯗꯤꯁꯟ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯂꯩꯉꯥꯛꯅ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯏꯔꯝꯗꯝꯕꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯆꯕ ꯇꯥꯕꯅꯤ